Indo-Myanmar Sambal Khabagi Warep Handoknaba Mizo Lupsingna Center da Taksinba Leptri Pau asi ngarang nungthil phongkhiba pandam pause dagi lokhatchavane Indo-Myanmar ngamkhai Sambal Khaba made Free Movement Regime FMR lauthongnabagi damak India laingang lawkhiba warep adu amugana khanabinaba Mizoram NGO Coordination Committee NGO CC na Union Home Minister Amit Shah da memorandum piduna taksinkhre Central Young Mizo Association CYMA amade Mizo Zirlai Paul MZP yauna maruiba civil society organization sing amade mahiroi lupsinggi apunba body ama oidiba NGOCC memorandum aduda center na Indo-Myanmar ngamkhai Sambal Khanaba amade FMR lauthongnaba lawkhiba warep adubu yaningdaba phongdokladuna haidiba warep adu amugana khanabinaba taksinke memorandum aduna makha taraduna UN Declaration on the Rights of Indigenous People UNDRP 2007 na piriba kanglon matungin na center laingang na international border da tokai tahalaba yelong misingi hakadu chapsana fanganaba UNDIRP ge article kuntraga taruki makhada mapung phana thabak paikhalagani haibagi thajaba thamle adubu center na FMR lauthongna bawarep laurakba amade India amasung yumthang nariba leibak Myanmar anida leiriba nat chanabi manaba nakal animaki phurup anigi miyamgi marakta hena phaba mari samgatpa amade nungsi chanana leiriba si kaihandana thamnaba honabagi mahutta center na ngamkhai Sambal Khanaba warep laurakpa asina aikhoida pendaba amadi angakpa phawal le haikhe center ge asigumba warep asina Myanmar da leiriba chin miyamga chanabi nat amata oidiba Mizo singi marakta leiriba chetpa mari loinana amatoina nungsi chanana leiminariba sida chauna kaiba pirakpa yai haiba wafam thamkhe